ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯟꯇꯤ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯗꯨꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯀꯥꯔꯛꯄꯗ ꯃꯅꯦꯝꯄꯣꯛ ꯃꯦꯝꯃꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯀꯨꯟꯖꯣꯒ ꯀꯟꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯁꯥꯟꯇꯤꯗꯨꯅ ꯀꯥꯏꯗꯣꯝ ꯆꯠꯈ꯭ꯔꯦ? ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯇꯨꯔꯦꯜꯁꯤꯅꯅꯦ ꯂꯥꯞꯄꯦ ꯈꯪꯂꯕꯗꯤ ꯅꯨꯄꯤꯁꯤꯅ ꯁꯨꯝ ꯋꯥꯅ ꯍꯣꯟꯒꯗꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯈꯔ ꯍꯣꯟꯕꯤꯔꯁꯨ ꯍꯦꯛ ꯐꯒꯗꯕ꯫ ꯏꯃꯥ, ꯑꯁꯤꯗꯕꯨ ꯇꯧꯅꯕꯅꯤꯅꯦ ꯑꯩꯅ ꯃꯥ ꯂꯧꯔꯒ ꯊꯛꯏꯁꯦ꯫ ꯑꯁꯤ ꯐꯥꯎꯕ ꯀꯥꯟꯅꯗ꯭ꯔꯗꯤ ꯃꯥ ꯂꯧꯔꯨꯕꯒꯤ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯀꯔꯤ ꯋꯥꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ? ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪꯁꯦ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯏ꯫ ꯀꯩꯅꯣ ꯇꯧꯕ ꯇꯧꯗꯕꯒꯤ ꯋꯥ ꯅꯠꯇꯦꯗ꯫ ꯊꯕꯛ ꯈꯔꯁꯤ ꯇꯧꯕꯗꯤ ꯃꯥꯁꯨ ꯀꯔꯤ ꯍꯦꯟꯅ ꯋꯥꯗꯣꯏꯅꯣ? ꯑꯉꯥꯡ ꯃꯆꯥ ꯆꯦꯜꯂꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯋꯥꯗꯅꯤ? ꯅꯪꯅ ꯊꯕꯛ ꯆꯠꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯆꯠꯈꯤꯕꯗꯣ ꯃꯗꯨꯅ ꯂꯣꯏꯔꯦ ꯆꯠꯂꯤꯕꯗꯨꯅ꯫ ꯌꯨꯝꯒꯤ ꯀꯔꯤꯝꯇ ꯍꯟꯅ ꯌꯦꯡꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯁꯦꯜꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯨꯁꯤꯜꯂꯛꯄꯁꯨ ꯅꯠꯇꯕ꯫ ꯁꯦꯜꯒ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯕ, ꯌꯨꯝꯗꯒ ꯁꯨꯀꯟ ꯍꯟꯖꯤꯟꯅꯤꯡꯉꯛꯇ꯭ꯔꯤꯕꯁꯦ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯁꯛꯁꯤꯗꯅꯤ꯫ ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯊꯤꯖꯤꯜꯂꯤ ꯍꯥꯏꯕꯅꯤꯗ꯫ ꯇꯥꯅꯤꯡꯗꯦꯗ ꯀꯨꯟꯖꯣ, ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯏꯃꯧꯕꯨ ꯃꯁꯛ ꯊꯤ ꯀꯥꯏꯅꯒꯁꯨ ꯍꯥꯏꯔꯤꯅꯦ꯫ ꯅꯪꯕꯨꯗꯤꯅꯦ ꯏꯃꯧꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯁꯦ ꯑꯁꯤꯅ ꯍꯦꯟꯅ ꯐꯖꯩ꯫ ꯐꯖꯔꯝꯃꯅꯤ꯫ ꯃꯥꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯆꯐꯥꯠꯄꯁꯤꯅ ꯃꯁꯤꯅ ꯍꯦꯟꯅ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯄꯥꯅ ꯂꯋꯥꯏ ꯇꯥꯡꯉꯤ ꯍꯥꯏ꯫ ꯃꯥꯗꯤ ꯃꯥꯅ ꯑꯣꯏꯅ ꯇꯥꯡꯉꯤꯅꯦ꯫ ꯃꯁꯝꯅꯦꯅ ꯆꯔꯥ ꯆꯔꯥ ꯑꯃꯅꯤꯈꯛ ꯍꯧꯔꯗꯅ ꯁꯒꯣꯜ ꯃꯃꯩꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯊꯥꯏꯅꯗꯤ ꯅꯃꯤꯠꯇꯣ ꯇꯨꯈꯝꯗ ꯄꯥꯟꯕ꯭ꯔꯣ? ꯄꯣꯛꯄꯗꯒꯤ ꯃꯁꯝ ꯆꯔꯥ ꯆꯔꯥꯁꯤꯗꯤ ꯑꯗꯨꯝ ꯇꯧꯔꯛꯑꯃꯅꯤꯅꯦ꯫ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯎꯔꯛꯇꯕ꯭ꯔꯅꯦ ꯅꯪꯕꯣ? ꯑꯗꯨꯀꯥꯟꯗꯗꯤ ꯃꯁꯝꯒꯁꯦ ꯌꯦꯡꯉꯛꯇꯦꯗ, ꯃꯃꯥꯏ ꯈꯛꯇꯪꯅꯤ ꯈꯔ ꯌꯦꯡꯕ ꯌꯥꯏꯅ ꯄꯨꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯁꯨꯝ ꯀꯨꯏꯔꯒ ꯚꯨꯠꯄꯨ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯐꯖꯔꯦ ꯅꯪꯅꯗꯤ, ꯅꯥꯀꯣꯏꯋꯣ ꯅꯔꯥꯡꯋꯣ ꯍꯤꯡꯆꯥꯕ ꯃꯥꯜꯂꯦ꯫ ꯍꯤꯡꯆꯥꯕ ꯃꯥꯟꯕ ꯅꯪꯅꯕꯨ ꯚꯨꯠ ꯃꯥꯟꯕꯤ ꯂꯧꯗ꯭ꯔꯗꯤ ꯀꯔꯥꯏꯗꯒꯤ ꯃꯤ ꯃꯥꯟꯕ ꯐꯪꯂꯅꯦꯒꯦ? ꯑꯩꯅ ꯍꯤꯡꯆꯥꯕ ꯃꯥꯜꯂꯤꯁꯤꯗꯤ ꯏꯃꯥ ꯂꯧꯕꯒꯤ꯫ ꯍꯥꯏꯌꯣ, ꯑꯩꯅ ꯈꯔ ꯐꯖꯕꯁꯤꯗ ꯅꯪ ꯑꯩꯒꯁꯨ ꯃꯥꯟꯅꯤꯡꯉꯤꯕ? ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯅꯦ꯫ ꯌꯥꯝ ꯐꯖꯔꯦ, ꯂꯐꯨ ꯃꯀꯥ ꯁꯦꯒꯥꯏꯕ ꯃꯥꯜꯂꯤ꯫ ꯈꯔ ꯉꯧꯔꯝꯕꯒꯤ ꯐꯖꯕ ꯃꯥꯟꯕꯩ ꯋꯥꯅꯤ, ꯃꯨꯟꯅꯒ ꯌꯦꯡꯉꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯤꯕ꯫ ꯑꯩꯗꯤ ꯅꯁꯨ ꯑꯄꯤꯛꯄꯁꯤꯗ ꯃꯃꯪꯗ ꯍꯦꯛ ꯈꯪꯉꯒꯅꯦ ꯃꯥꯅꯒ ꯀꯞꯄꯛꯏꯗꯣ, ꯃꯃꯪꯗ ꯏꯃꯥ ꯎꯕꯒꯤ ꯃꯥꯜꯂꯤꯕꯅꯤ ꯑꯩꯗꯤ꯫ ꯏꯁ ꯀꯌꯥꯗ ꯅꯆꯥꯁꯤꯗꯤ ꯃꯄꯥ ꯂꯧꯏꯅꯦ, ꯆꯀ꯭ꯔꯤ ꯐꯠꯇꯦ꯫ ꯑꯩꯅꯅꯦ ꯏꯁꯨꯁꯦ ꯄꯣꯛꯑꯝꯗꯥꯏꯗ ꯃꯄꯥꯁꯤꯗꯗꯤ ꯂꯧꯍꯟꯕꯤꯒꯅꯣꯏꯗꯅ ꯏꯇꯠ ꯇꯠꯇꯅ ꯏꯁꯣꯔ ꯈꯨꯔꯨꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯗꯦ, ꯍꯦꯛꯇ ꯂꯧꯔꯛꯏ꯫ ꯏꯃꯥ, ꯏꯆꯥꯗꯤ ꯃꯄꯥ ꯑꯩ ꯂꯧꯕ ꯇꯥꯕꯅꯤ꯫ ꯑꯩꯁꯨ ꯏꯃꯥ ꯃꯥꯜꯂꯤꯁꯤꯗꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧ, ꯊꯕꯛ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯀꯩꯅꯣ ꯏꯁꯤꯡ ꯁꯣꯛꯄꯕꯨ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯔꯤꯗꯨꯅ? ꯏꯁꯤꯡ ꯁꯣꯛꯐꯝꯁꯤꯅ ꯂꯥꯞꯃꯟꯗꯅ ꯇꯧꯔꯤꯅꯤꯅꯦ ꯁꯤ꯫ ꯋꯥꯕꯅꯕꯨ ꯁꯤꯗꯧꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛ ꯃꯅꯥꯛꯁꯤꯗ ꯇꯧꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯑꯗꯨꯅꯤꯅꯦ ꯇꯨꯔꯦꯜ ꯇꯥꯟ ꯍꯦꯛ ꯆꯠꯂꯦ꯫ ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯕ ꯏꯁꯤꯡ ꯍꯣꯠꯅꯕꯗ ꯁꯤꯗꯧꯔꯝꯃꯦ꯫ ꯏꯃꯥ, ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ? ꯈꯪꯗꯦꯗ ꯏꯃꯧꯅ ꯐꯗꯧꯕꯗꯣ ꯑꯃ ꯍꯦꯛ ꯈꯜꯂꯒ ꯍꯦꯛ ꯊꯣꯡꯖꯤꯜꯂꯣꯗ꯫ ꯑꯩꯒꯤꯗꯤ ꯆꯥꯍꯥꯞꯂꯨꯔꯅꯨꯀꯣ, ꯑꯩ ꯌꯨꯝꯗ ꯆꯥꯛ ꯆꯥꯔꯣꯏ꯫ ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯅꯨꯃꯤꯗꯥꯡ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯆꯥꯛꯁꯨ ꯆꯥꯕꯤꯗ꯭ꯔꯤꯕꯁꯤꯅ? ꯀꯗꯥꯏꯗꯕꯨ ꯆꯥꯔꯤꯕ? ꯌꯨꯝꯗ ꯆꯥꯗ꯭ꯔꯤꯁꯤ ꯐꯠꯇ꯭ꯔꯣ, ꯆꯦꯡ ꯇꯤꯡꯅꯗꯅꯕ? ꯀꯗꯥꯏꯗꯒꯤ ꯐꯕꯅꯣ? ꯅꯨꯄꯥꯅ ꯌꯨꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯗꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯤꯡ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏ꯫ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯅꯤꯅ ꯆꯥꯛꯇꯣ ꯉꯟꯅ ꯆꯥꯔꯒ ꯄꯣꯊꯥꯔꯗꯤ ꯐꯩꯗꯅ꯫ ꯌꯥꯔꯦ, ꯍꯩꯄꯥ ꯑꯃꯨꯛ ꯁꯥꯗꯅ ꯇꯥꯛꯂꯅꯨ ꯀꯣ, ꯑꯩꯉꯣꯟꯗ ꯇꯥꯛꯂꯅꯨ꯫ ꯀꯔꯤꯒꯤ ꯍꯩꯄꯥꯅꯣ? ꯏꯃꯧꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯗ꯭ꯔꯣ? ꯑꯆꯨꯝꯕ ꯍꯥꯏꯔꯤꯕꯁꯤ ꯂꯧꯁꯤꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ? ꯏꯃꯥ, ꯅꯪꯅ ꯅꯨꯄꯤꯁꯦ ꯅꯥꯎ ꯆꯥꯎꯍꯜꯂꯦ, ꯑꯩꯒꯤ ꯏꯊꯛ ꯀꯥꯍꯟꯗꯧꯔꯦ꯫ ꯅꯤꯌꯣꯝ ꯆꯨꯝꯃꯣ, ꯀꯅꯥꯝꯇꯅ ꯅꯪꯒꯤ ꯅꯊꯛ ꯀꯥꯔꯛꯑꯣꯏ ꯀꯣ꯫ ꯅꯪꯅ ꯅꯤꯌꯣꯝ ꯆꯨꯝꯗ꯭ꯔꯕꯗꯤꯅꯦ ꯑꯉꯥꯡ ꯑꯃꯅꯁꯨ ꯅꯊꯛ ꯀꯥꯗꯨꯅ ꯑꯗꯨꯝ ꯉꯥꯡꯂꯛꯀꯅꯤꯅꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯆꯥꯛꯀ ꯊꯣꯡꯗꯕ ꯃꯈꯩ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯁꯛꯍꯦꯟꯕꯤꯁꯤ ꯃꯌꯨꯝ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯃꯈꯩ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯄꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯆꯥꯅꯨꯄꯤꯁꯤ ꯃꯃꯥ ꯂꯧꯔꯤꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯀꯨꯟꯖꯣꯁꯨ ꯉꯥ ꯆꯧꯕ ꯑꯃ ꯂꯩꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯁꯛꯍꯦꯟꯕꯤꯌꯥ, ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯗꯨꯅ ꯀꯩꯗꯧꯔꯒꯦꯅꯦ? ꯊꯦꯡꯈ꯭ꯔꯅꯤꯅꯦꯍꯦ ꯃꯇꯝꯁꯦ꯫ ꯏꯃꯥ, ꯉꯁꯥꯏ ꯊꯕꯛ ꯍꯜꯂꯛꯄꯗ ꯇꯥ ꯀꯨꯟꯖꯣꯗꯣ ꯆꯪꯉꯝꯃꯤꯗꯅ, ꯃꯥ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯂꯥꯛꯀꯦ, ꯆꯥꯛ ꯊꯣꯡꯂꯝꯈꯤꯅꯨꯅ ꯍꯥꯏꯔꯝꯃꯤꯅꯦ꯫ ꯍꯩꯃꯥ, ꯀꯨꯟꯖꯣꯅ ꯁꯣꯏꯗꯅ ꯂꯥꯛꯇꯧꯔꯤꯕ ꯖꯥꯠꯂꯅꯦ? ꯂꯥꯛꯀꯅꯤꯗ ꯏꯃꯥ, ꯃꯥꯅꯕꯨ꯫ ꯃꯥꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯖꯅꯤꯡꯂꯕꯅꯤ꯫
ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨꯗꯤ ꯀꯨꯟꯖꯣꯁꯦ ꯅꯪꯉꯣꯟꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯕꯖꯥꯠꯅꯤꯀꯣ ꯉꯥꯎꯔꯕꯅꯤ ꯏꯃꯥ ꯑꯩꯅ ꯎꯔꯨꯔꯨ ꯉꯥꯎꯍꯜꯂꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯀꯩꯅꯣꯃꯇꯪ ꯆꯥꯅꯤꯡꯉꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯤꯔꯛꯄꯅ ꯍꯥꯜꯂꯤꯕꯅꯤ ꯈꯔ ꯀꯨꯏꯅ ꯐꯥꯈꯣ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗꯦꯀꯣ ꯑꯗꯣ ꯃꯈꯣꯏꯕꯨ ꯂꯟ ꯊꯨꯝ ꯀꯌꯥ ꯌꯥꯝꯅ ꯂꯩꯕꯔꯅꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯃꯥ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏꯌꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯐꯪꯂꯛꯄ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯄꯤꯔꯛꯄ ꯉꯥꯛꯇꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯁꯤꯡꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯌꯥꯝ ꯍꯩꯁꯤꯡꯉꯨꯀꯣ ꯀꯨꯏꯅ ꯅꯛꯅꯕ ꯌꯥꯗꯦ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯐꯠ ꯊꯥꯗꯣꯛꯀꯗꯕ ꯈꯪꯂꯕ꯭ꯔꯥ ꯈꯪꯉꯤꯗ ꯑꯩꯁꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯆꯥꯅꯨꯄꯤꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯏꯃꯥ ꯍꯅꯨꯕ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯗꯣ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ ꯃꯁꯨ ꯃꯆꯥꯅꯒ ꯐꯥꯖꯤꯟꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯣ ꯂꯥꯛꯇ꯭ꯔꯁꯨ ꯀꯥꯏꯗ꯭ꯔꯦ ꯏꯃꯥꯒꯤꯗꯤꯅꯦ ꯁꯟ ꯀꯨꯟꯒꯤ ꯂꯤꯛ ꯑꯆꯧꯕ ꯑꯃꯗꯤ ꯁꯥꯍꯧꯔꯦꯗꯅ ꯀꯥꯟꯅꯗꯦ ꯍꯌꯦꯡꯗꯤ ꯀꯩꯊꯦꯜ ꯊꯣꯛꯄꯗ ꯑꯃꯨꯛꯇꯪꯕ ꯁꯤꯔꯨꯈꯤꯒꯦ ꯏꯁ ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯦꯟꯖꯤꯟꯕꯤꯁꯦ ꯏꯃꯥ ꯅꯪꯅ ꯃꯤꯉꯣꯟꯗ ꯎꯠꯅꯤꯡꯕꯁꯦ ꯎꯠꯅꯤꯡꯈ꯭ꯔꯦꯗꯀꯣ ꯍꯩ ꯂꯩꯔꯗꯤ ꯎꯠ ꯇꯥꯕꯅꯤ ꯀꯩꯅꯣ ꯂꯩꯇꯕ ꯃꯤꯅ ꯎꯠꯄ ꯍꯧꯅꯗꯦꯅꯦ ꯏꯕꯦꯝꯃ ꯑꯗꯣ ꯏꯃꯥ ꯃꯤꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯁꯦ ꯐꯖꯅꯗꯤ ꯉꯥꯡꯅꯔꯝꯃꯔꯣꯏꯕꯣ ꯑꯩ ꯈꯪꯉꯦꯕ ꯍꯩ ꯅꯈꯣꯏ ꯅꯄꯥꯅ ꯁꯤꯈ꯭ꯔꯒ ꯑꯩꯅ ꯅꯪꯕꯨ ꯄꯤꯛꯂꯤꯉꯩ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗꯗꯤꯅꯦ ꯈꯨꯜꯁꯤ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯅ ꯆꯦꯡ ꯈꯨꯌꯥ ꯑꯝꯇ ꯄꯤꯔꯛꯄ ꯅꯠꯇꯦꯅꯤ ꯅꯪꯕꯣ ꯉꯥꯡꯅꯤꯡꯈꯩ ꯉꯥꯡꯅꯖꯁꯅꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯃꯈꯣꯏꯅ ꯊꯥꯛꯄ ꯅꯠꯇꯦ ꯑꯗꯣ ꯏꯃꯥ ꯅꯪꯒꯤ ꯅꯄꯥꯝꯒꯤ ꯀꯪꯁ ꯃꯥꯟꯕ ꯅꯧꯄꯥꯁꯤꯡꯗꯨꯁꯨ ꯐꯠꯇꯦꯀꯣ ꯅꯣꯡꯃꯇꯕꯨ ꯃꯆꯦ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯍꯟꯅ ꯌꯦꯡꯗꯕ ꯉꯝꯃꯤꯅꯦ ꯑꯣ ꯅꯨꯄꯤ ꯐꯠꯇꯕ ꯈꯪꯉꯕ ꯑꯗꯨꯅ ꯏꯄ꯭ꯋꯥ ꯑꯄꯪꯕꯁꯤꯡꯗꯣ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯀꯥꯎꯔꯦ ꯃꯃꯥ ꯃꯄꯥ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯃꯧꯅꯤꯅ ꯇꯧꯔꯤꯁꯤꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯁꯧꯒꯠꯂꯨꯈ꯭ꯔꯥꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯐꯠꯅ ꯐꯠꯇ꯭ꯔꯤꯕ ꯃꯣꯠꯅ ꯃꯔꯣꯜ ꯃꯣꯠꯂꯤꯕ ꯊꯤꯔꯤꯕ ꯇꯥꯟꯖꯥꯗꯨꯗ ꯀꯨꯟꯖꯣꯁꯨ ꯊꯣꯡ ꯊꯤꯟꯗꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯑꯩ ꯂꯥꯛꯑꯦ ꯊꯣꯡ ꯏꯃꯥ ꯇꯥ ꯀꯨꯟꯖꯣ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ ꯌꯦꯡꯉꯨꯔꯣ ꯁꯛꯍꯦꯟꯕꯤꯁꯨ ꯃꯪꯒꯣꯜꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯇꯥ ꯀꯨꯟꯖꯣ ꯂꯥꯛꯑꯕ꯭ꯔꯣ ꯆꯪꯉꯣ ꯂꯥꯎ ꯑꯃꯨꯛ ꯀꯧꯗ꯭ꯔꯁꯨ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯕꯁꯤꯗ ꯁꯨꯝ ꯏꯃꯥꯁꯨ ꯂꯩꯕꯅꯤꯅ ꯀꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯣ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯇꯣꯞ ꯇꯧꯅ ꯌꯥꯝ ꯀꯣꯏꯗꯅꯒ ꯇꯧꯔꯤꯅꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯉꯥꯁꯨ ꯂꯩꯔꯕꯅꯤ ꯑꯩ ꯁꯦꯝꯃꯒꯦ ꯑꯗꯨꯒ ꯅꯪꯅ ꯍꯥꯎꯅ ꯊꯣꯡꯗꯔꯛꯑꯣꯀꯣ ꯈꯪꯅꯤ ꯅꯨꯄꯥ ꯑꯃ ꯉꯁꯤꯗꯤ ꯃꯕꯨꯛ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯄꯤꯖꯔꯒ ꯃꯌꯨꯝ ꯇꯥꯟꯕ ꯉꯝꯍꯜꯂꯣꯏꯒꯦꯕ ꯍꯩꯃꯥ ꯀꯨꯟꯖꯣ ꯅꯪ ꯂꯥꯛꯂꯕꯔꯣ ꯑꯁ ꯉꯥꯁꯤꯗꯤ ꯆꯥꯎꯔꯦꯗ ꯍꯥꯎꯔꯅꯤꯕꯣ ꯁꯤꯗꯤ ꯍꯣꯏꯃ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯁꯤꯜꯂꯕꯅꯤ ꯍꯥꯎꯅ ꯊꯣꯡꯂꯒ ꯍꯦꯛ ꯆꯥꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯏꯃꯥꯒꯤꯁꯨ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯛꯄꯅꯤ ꯁꯤ ꯂꯩꯔꯦ ꯏꯃꯥ ꯌꯥꯝꯃꯟꯈ꯭ꯔꯦꯅꯦ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ ꯅꯪꯅꯗ ꯂꯩꯔꯛꯇꯨꯅ ꯆꯥꯔꯒ ꯂꯩꯔꯦ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥꯅꯗꯤ ꯀꯔꯤꯁꯨ ꯄꯤꯕꯤꯗꯦ ꯀꯩꯕꯨ ꯄꯤꯔꯨꯅꯤ ꯍꯥꯏꯒꯦꯅꯦ ꯏꯃꯥ ꯑꯗꯣ ꯑꯩꯈꯣꯏ ꯁꯛꯍꯦꯟꯕꯤꯒ ꯏꯃꯥꯒꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯨꯀꯣ ꯑꯩꯅ ꯋꯥꯗꯅꯕ ꯂꯣꯏꯅ ꯄꯤꯔꯗꯕꯅꯤ ꯍꯣꯏꯗꯍꯦ ꯏꯌꯥ ꯂꯩꯔꯗꯕꯨ ꯏꯌꯥꯗ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯅ ꯆꯥꯛꯇꯣ ꯊꯣꯡꯂꯣꯀꯣ ꯏꯃꯥ ꯈ꯭ꯋꯥꯡꯁꯤ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛꯇ ꯍꯤꯞꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯇꯥ ꯀꯨꯟꯖꯣ ꯍꯟꯕ ꯊꯦꯡꯈꯤꯅꯤ ꯉꯥꯗꯣ ꯈꯔ ꯊꯨꯅ ꯁꯦꯝꯕꯤꯔꯛꯑꯣ ꯇꯥꯟꯕꯒꯤ ꯋꯥꯅꯤꯅꯦ ꯍꯦꯛꯇ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯕ ꯁꯨꯝ ꯑꯃꯝꯕ ꯊꯦꯡꯗ ꯅꯇꯣꯝ ꯇꯥꯟꯈꯤꯕꯗꯣ ꯄꯥꯈꯠꯇꯅ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯅꯕꯨꯛꯇꯣ ꯑꯐꯕ ꯈꯔꯁꯨ ꯈꯜꯂꯣ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯏꯈꯨꯠꯁꯤꯅ ꯆꯥꯛꯀ ꯊꯣꯡꯗꯅ ꯄꯤꯖꯒꯗꯧꯔꯤꯁꯤꯕꯣ ꯑꯗꯣ ꯇꯥ ꯀꯨꯟꯖꯣꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤꯁꯦ ꯑꯀꯤ ꯑꯈꯪ ꯂꯩꯇꯕ ꯃꯈꯩ ꯅꯅꯥꯛꯇ ꯏꯇꯠ ꯇꯠꯇꯅ ꯑꯗꯨꯝ ꯂꯥꯛꯂꯤꯕꯁꯦ ꯑꯗꯣ ꯍꯟꯗꯛ ꯁꯦꯜ ꯐꯪꯕꯗꯗꯤ ꯑꯩꯒꯤ ꯈꯣꯏ ꯃꯍꯨꯝꯒꯤ ꯈꯨꯗꯣꯞ ꯃꯆꯥ ꯑꯃꯇꯪ ꯁꯥꯕꯤꯌꯨꯀꯣ ꯁꯥꯒꯦ ꯑꯗꯣ ꯑꯩꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅꯕꯨ ꯁꯥꯕ ꯀꯣꯟꯅꯒꯗꯧꯔꯤꯕ꯭ꯔꯅꯦ ꯈꯪꯗꯦ ꯀꯣꯟꯅꯒꯗꯕꯗꯤ ꯃꯥꯟꯗꯦ ꯀꯣꯟꯅꯗ꯭ꯔꯁꯨ ꯀꯅꯥꯗꯒꯤꯅꯣ ꯈꯔ ꯄꯨꯒꯦꯔ ꯂꯥꯛꯀꯦꯔ ꯇꯧꯔꯒ ꯁꯨꯍꯜꯂꯛꯎꯀꯣ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯇꯧꯗꯕ ꯌꯥꯏ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯁꯛꯍꯦꯟꯕꯤ ꯅꯪꯒꯤ ꯉꯥ ꯊꯣꯡꯕ ꯃꯅꯝꯁꯤꯗꯤ ꯑꯩ ꯆꯥꯛꯄꯨ ꯂꯥꯝꯃꯦꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯑꯣ ꯁꯤꯗ ꯅꯠꯇꯕ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯃ ꯁꯦꯝꯗꯨꯅ ꯊꯝꯖꯔꯝꯒꯦ ꯂꯥꯛꯄ ꯇꯥꯔꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯂꯩꯁꯥꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛꯀ ꯐꯤꯒ ꯏꯟꯗꯅ ꯃꯧ ꯃꯥꯜꯂꯒ ꯂꯩꯔꯝꯕꯁꯤꯗꯗꯤ ꯑꯩꯁꯦ ꯉꯥꯎꯔꯦ ꯍꯥꯏꯕꯅꯤ ꯅꯪꯇꯕꯨ ꯉꯥꯎꯍꯟꯒꯦ ꯈꯟꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯤꯡꯕ ꯃꯈꯩ ꯂꯩꯔꯨꯔꯒ ꯁꯦꯠꯂꯨꯕ ꯐꯤꯖꯣꯜꯅꯦ ꯅꯪꯅꯕꯨ ꯉꯥꯎꯔꯗꯤ ꯌꯥꯔꯦ ꯁꯦꯜ ꯃꯥꯡꯗ꯭ꯔꯦ ꯃꯃꯜ ꯍꯟꯖꯤꯜꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯊꯪ ꯂꯥꯛꯄꯗ ꯑꯩꯅ ꯃꯆꯨ ꯐꯖꯕ ꯑꯃꯃꯨꯛ ꯂꯩꯔꯛꯄ ꯇꯥꯔꯦꯗꯅ ꯂꯩꯕꯨ ꯂꯩꯃꯟꯗꯦ ꯍꯥꯏꯔꯤꯅꯤꯅꯦ ꯁꯣꯝꯗꯅ ꯀꯨꯟꯖꯣꯒꯤ ꯌꯨꯝꯗꯅꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯀꯨꯟꯖꯣꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯟꯇꯤ ꯃꯃꯥ ꯃꯦꯝ ꯑꯃꯗꯤ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯀꯨꯟꯖꯣꯅ ꯍꯜꯂꯛꯄ ꯉꯥꯏꯔꯤ
kapsu kap krem sige ngang sima pa ek thajilak kai tho ina kapino khangde ba ko ka ngawi piro sia ngang bu sida angang hai basidi kharasu kapata bani nge bema adurasu masi ngang sinane mayam dagi sakri kan ba ke pa hele ba mapa lauri bani thaina mapa si suni ne angang ori ngai da sakri kan khraba onthok no wan yola khrapo ni ne ima punsi sinu sidra isa singsina angang ori ngai ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯄꯨꯕꯤꯕ ꯑꯐꯕꯗ ꯀꯔꯤꯅꯣ ꯇꯥꯛꯄꯤꯕ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯅ ꯏꯆꯥꯁꯤꯡꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛ ꯈꯨꯠ ꯁꯝꯗꯨꯅ ꯄꯨꯕꯤꯕ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯕ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯗ ꯉꯥꯏꯈꯣ ꯀꯨꯟꯖꯣꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯥꯏ ꯆꯠꯂꯤꯕꯅꯣ ꯈꯪꯗꯦ ꯃꯇꯝꯁꯦ ꯐꯅꯁꯨ ꯊꯦꯡꯂꯤ ꯀꯣꯛ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯃꯄꯥꯁꯦ ꯍꯟꯗꯛ ꯃꯔꯛ ꯀꯥ ꯃꯌꯥꯝ ꯍꯦꯜꯂꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯕꯅꯤ ꯅꯤꯡꯊꯤꯅ ꯁꯦꯟꯅꯧ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯃꯄꯥꯒ ꯂꯧꯔꯛꯂꯕꯗꯤꯅꯦ ꯏꯃꯥꯗꯤ ꯂꯣꯏꯔꯦꯍꯦ ꯅꯀꯨꯕꯣꯛꯇꯨꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯩꯈꯤꯕꯗꯒꯤ ꯅꯣꯡꯃꯇ ꯏꯃꯥ ꯏꯁꯥꯕꯨ ꯍꯟꯅ ꯌꯦꯡꯂꯛꯄ ꯅꯠꯇꯦꯅꯦ ꯑꯗꯨꯅ ꯃꯁꯤ ꯀꯟꯅ ꯁꯦꯟꯅꯧꯀꯣ ꯁꯦꯟꯅꯧ ꯏꯃꯥ ꯍꯥꯏꯕ ꯉꯥꯡꯕꯒ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯥꯅ ꯊꯣꯛꯄ ꯃꯥꯒꯤ ꯑꯄꯥꯝꯕꯗꯅꯤ ꯇꯧꯗꯣꯏꯁꯦ ꯍꯟꯕꯨ ꯍꯜꯂ ꯃꯥꯜꯂꯦꯅꯦ ꯀꯩꯅꯣ ꯇꯨꯡꯒꯤꯗꯤ ꯍꯥꯏꯗꯗꯅ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯑꯉꯥꯡ ꯃꯆꯥꯗꯨꯒ ꯃꯪꯒꯣꯜꯗ ꯐꯝꯃ ꯂꯩꯔꯤꯁꯤꯅ ꯃꯈꯣꯏ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯤ ꯀꯩꯅꯣ ꯑꯁꯨꯛ ꯊꯦꯡꯅꯍꯟꯕꯤꯔꯛꯏꯁꯤꯅ ꯀꯔꯤꯒꯤ ꯅꯊꯧ ꯂꯩꯇꯅ ꯀꯅꯥꯅ ꯉꯥꯏꯌꯨ ꯍꯥꯏꯒꯦ ꯍꯥ ꯅꯣꯏꯗꯤ ꯀꯅꯥꯅ ꯍꯥꯏꯒꯦ ꯇꯨꯝꯃꯨꯒꯤꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯍꯥꯏ ꯀꯨꯟꯖꯣ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯅꯇꯨ ꯅꯆꯥꯗ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯑꯃ ꯅꯪ ꯀꯟꯅ ꯇꯧꯈꯠꯂꯛꯏꯀꯣ ꯏꯃꯥ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯂꯩꯇꯕꯕꯨ ꯀꯩꯅꯣ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯗꯅ ꯃꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯤꯔꯤꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯃꯨꯛ ꯄꯤꯗꯣꯏꯅꯣ ꯀꯩ ꯄꯥꯝꯃꯤꯅꯣꯕ ꯅꯪꯅ ꯏꯃꯧꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯄꯤꯔꯤꯕ ꯍꯥ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤ ꯇꯧꯔꯤꯒꯦꯕ ꯑꯉꯥꯡ ꯑꯄꯤꯛꯄ ꯆꯦꯜꯂꯤꯕ ꯏꯃꯧꯁꯤꯅ 이문기 굽놈 아묵 떠오니 셀 따나바 피에 묵사니 낭는 타박 쌀리니에는 쌀라니 쌀리니 수캉데 쌀트리니 수캉데 하이굼다나 꾸이수 꾸이만크레 마코이 마빠나 타박 쌀리바니 하이드나 짤라가 셀 툼마 통마름 캉악트리바세 나코이는 ꯉꯥꯡꯍꯧꯈꯤꯗ꯭ꯔꯣ ꯑꯩ ꯇꯨꯝꯕ ꯆꯪꯉꯦ ꯉꯁꯥꯏ ꯃꯈꯩ ꯀꯥꯏꯗ ꯂꯩꯔꯤꯕꯅꯣ ꯈꯪꯗꯅ ꯆꯠꯄ ꯌꯥꯕ ꯃꯈꯩ ꯆꯠꯂꯨꯔꯒ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯒ ꯃꯥꯅ ꯍꯦꯟꯅ ꯆꯥꯎꯔꯤꯕꯅꯤꯅꯦ ꯏꯃꯥ ꯊꯦꯡꯂꯦ ꯇꯨꯝꯕꯤꯔꯨꯔꯣ ꯉꯁꯤꯁꯨ ꯀꯨꯟꯖꯣꯗꯨ ꯃꯥꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯁꯅꯥ ꯁꯥꯕ ꯀꯣꯟꯅꯗꯕꯗꯒꯤ ꯃꯈꯣꯏ ꯈꯨꯜꯒꯤ ꯏꯅꯥꯈꯨꯟꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯗꯒꯤ ꯁꯦꯜ ꯄꯨꯕ ꯂꯥꯛꯂꯝꯃꯤ ꯏꯇꯩꯃ 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 ꯏꯅꯥꯈꯨꯟꯕꯤ ꯏꯪꯈꯣꯜ ꯁꯨꯕꯗ ꯀꯧꯕꯒꯝꯇ ꯇꯥꯗ꯭ꯔꯦꯅꯦ ꯍꯩꯃ ꯀꯨꯟꯖꯣ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ 이따이마 낭나 까우부감도 따하우드레해 까리 하이게 하이바노 낭보 이따이마 타박티 깔라바니나 인콘 람바까세 봄상 익상이 강디다 따우리세 숨 ngam나바 땡땡 헛나리 바이두니 따다디 우데 까롬다 레이크라게 마디냐 아야마 마담다 아이코이기 럭땅상도 아두다 도움 쌀라가 레이라바니 파이다 아두다수 마나마싱 헤이라마야 마타야이나 따이네 호이 타리에 아두나 ngaktu unabaga sangdreda 아이코이야니 ꯑꯩꯅ ꯁꯣꯝꯗ ꯌꯨꯝꯗ ꯑꯍꯜꯁꯤꯡꯒ ꯏꯆꯥꯁꯤꯡꯒ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯁꯦꯜ ꯇꯥꯜꯂꯤꯕꯅꯦꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨ ꯏꯇꯩꯃ ꯑꯩꯅ ꯂꯥꯛꯏꯕꯁꯤ ꯏꯇꯩꯃꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯏꯀꯥꯏ ꯂꯥꯛꯏꯕꯅꯤ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯌꯨꯅꯦ ꯍꯦꯛꯇ 이ꯇꯩꯃ ꯑꯩꯁꯦ ꯑꯊꯨꯕꯒꯤ ꯁꯦꯜ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯊꯨꯕꯒꯤꯅꯤ ꯑꯩꯒꯤ ꯈꯨꯠꯁꯨꯃꯜꯁꯨ ꯐꯪꯗꯗꯅ ꯂꯩꯔꯤ ꯑꯗꯨꯗ ꯏꯇꯩꯃꯗꯒꯤ ꯈꯔ ꯂꯩꯒꯗ꯭ꯔꯥ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ ꯍꯩꯃ ꯏꯇꯩꯃꯗ ꯈꯔꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯌꯥꯝꯗꯤ ꯌꯥꯝꯃꯝꯃꯔꯣꯏꯅꯦ ꯑꯗꯣ ꯈꯔꯁꯤ ꯑꯗꯨꯝ ꯄꯥꯏꯈ꯭ꯔꯒꯦꯔꯣ ꯍꯣꯏ ꯏꯇꯩꯃ ꯄꯥꯏꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯏꯇꯩꯃ ꯂꯧꯊꯣꯛꯈꯤꯒꯦꯀꯣ ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝ ꯏꯅꯥꯈꯨꯟꯕꯤꯅ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯨꯗꯨꯅ ꯀꯨꯟꯖꯣꯗ ꯄꯤꯔꯛꯂꯝꯃꯤ ꯏꯇꯩꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯩꯃꯒꯤ ꯁꯦꯜꯁꯦ ꯑꯩ ꯁꯦꯜ ꯍꯦꯛ ꯐꯪꯕꯒ ꯑꯗꯨꯝ ꯁꯠ ꯄꯤꯁꯤꯜꯂꯛꯑꯒꯦ ꯍꯣꯏꯗ ꯂꯩꯃꯤꯟꯅꯔꯒꯕꯨ ꯁꯤꯒꯨꯝꯕ ꯈꯔꯁꯨ ꯇꯧꯅꯗꯕ ꯌꯥꯏ ꯍꯥꯏꯕꯔꯣ ꯑꯩꯁꯦ ꯑꯊꯨꯕꯗꯨ ꯅꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯀꯣꯛꯁꯦ ꯁꯥꯕꯗ ꯉꯥꯎꯔꯨꯕꯅꯤ ꯑꯗꯣ ꯏꯇꯩꯃꯅ ꯀꯣꯛꯍꯟꯕꯤꯔꯦ 시시나로 이따이마게 하이바부 라이미나바니 아래레이따 한나가다바니 아두부냐 이따이마 오이다 빠다 낭바시마디 수바해 하이나키드레 이따이마 아이기시디 그이시 소이로이다 호이 낭나 소이드나바 따우로 아이수냐 피사비싱다 삐가다바수 라이리바니 호이 이따이마 아두디 아이몽 토키나바 따우로게고 아두 이따이마 고비레이세 아니다가 솥기바 따레 하이행 시얼 싱악바다 아둠 시기 시얼수 하바게 하이마 아이보 아마따부 요원바부 하우드리냐 파레세 삐요 하라바니 누가이트레 이따이마 야라게고 호이다이마 마시기 고비레이시디 바짜레해 호렌 nga마사마가 레이라가 석현비가 마가다 액터 삐저라게 하우부다 로레니 쿠박시가 임 바짜레야 세이다 세세 군조 고비 하이바도 시드레이
ꯁꯤ ꯄꯨꯔꯣꯀꯣ ꯑꯗꯨꯒ ꯍꯥꯎꯅ ꯍꯦꯛ ꯆꯥꯔꯨ ꯑꯣꯏꯗꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦꯀꯣ ꯀꯨꯟꯖꯣꯗꯣ ꯏꯅꯥꯛ ꯈꯨꯟꯕꯤꯗꯒꯤ ꯄꯨꯔꯛꯄ ꯁꯦꯜꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯃꯁꯨ ꯂꯩꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯁꯣꯠꯂꯛꯄ ꯀꯣꯕꯤꯂꯩ ꯑꯗꯨꯁꯨ ꯄꯨꯔꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯗ ꯃꯪꯒꯣꯜꯁꯤꯗꯒ ꯐꯖꯅ ꯐꯝꯂꯒ ꯀꯦꯊꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯅꯪ ꯉꯔꯥꯡ ꯁꯦꯜ ꯐꯪꯈ꯭ꯔꯕꯅꯤꯅ ꯑꯋꯥꯠꯄ ꯉꯁꯤ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯒꯤ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯗꯣ ꯏꯃꯥꯗꯤ ꯊꯪꯅꯕ ꯈꯨꯜꯗ ꯑꯩꯒꯤ ꯐꯤ ꯑꯇꯥꯡꯕ ꯑꯃ ꯁꯥꯍꯜꯂꯤ ꯑꯗꯣ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯗꯣ ꯀꯩꯀꯩ ꯄꯨꯔꯛꯏꯅꯣ ꯀꯩꯅꯣ ꯃꯌꯥꯝꯗꯨꯕꯣ ꯏꯃꯥꯒ ꯑꯩꯈꯣꯏ ꯍꯨꯝ ꯆꯥꯁꯤ ꯍꯥꯏꯗꯅ ꯉꯥꯒ ꯀꯣꯕꯤꯂꯩꯒ ꯂꯩꯔꯛꯏꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯄꯤꯔꯔꯣꯏꯗ꯭ꯔꯣ ꯆꯠꯂꯔꯣꯏ ꯉꯔꯥꯡ ꯁꯦꯜ ꯐꯪꯂꯕꯅꯤꯅ ꯉꯁꯤꯗꯤ ꯆꯠꯂꯒꯨꯝꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯕ ꯑꯗꯨꯅ ꯉꯥꯁꯤ ꯊꯣꯡꯗꯨꯅ ꯆꯥꯔꯁꯦꯅ ꯇꯧꯕꯅꯤ ꯐꯔꯦꯅꯦ ꯑꯩ ꯍꯥꯎꯅ ꯍꯦꯛꯇ ꯊꯣꯡꯗꯣꯛꯑꯒꯦ ꯑꯗꯨꯒ ꯆꯥꯔꯁꯤ ꯑꯗꯣ ꯇꯥ ꯀꯨꯟꯖꯣꯅ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯁꯦꯝꯒꯗꯕꯅꯤꯀꯣ ꯏꯅꯥꯛꯇ ꯐꯝꯂꯒ ꯁꯦꯝꯗꯣꯏꯅꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯗꯣ ꯑꯋꯥꯠꯄ ꯁꯦꯜꯗꯨꯁꯨ ꯁꯤꯗ ꯂꯩꯔꯤ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯁꯤ ꯂꯩꯔꯕꯅꯤꯅ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯃꯥꯒ ꯆꯠꯇꯨꯅ ꯍꯦꯛꯇ ꯁꯥꯔꯨꯔꯒꯦ ꯁꯥꯔꯨꯔꯣ ꯅꯪꯅ ꯍꯔꯥꯎꯖꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯕꯁꯤ ꯎꯕꯗ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯄꯪꯍꯦꯟꯗ ꯍꯦꯟꯒꯠꯂꯤꯗ ꯑꯗꯨꯗꯤ ꯇꯥ ꯀꯨꯟꯖꯣꯅ ꯅꯨꯡꯁꯤꯅꯕ ꯑꯩꯁꯦ ꯑꯗꯨꯝ ꯅꯣꯛꯂꯒ ꯂꯩꯕ ꯇꯥꯔꯦꯅꯦ ꯇꯥꯔꯦꯗꯅ ꯅꯪꯅ ꯅꯣꯛꯅꯕꯒꯤ ꯃꯔꯝꯗꯨꯅ ꯑꯩꯅ ꯄꯤꯕ ꯇꯥꯕꯅꯤꯅꯦ ꯑꯗꯨꯗꯤ ꯇꯥ ꯀꯨꯟꯖꯣꯅ ꯄꯤꯗ꯭ꯔꯗꯤ ꯀꯅꯥꯗ ꯄꯤꯍꯟꯒꯦ ꯍꯥꯏꯔꯤꯕꯅꯣ ꯀꯨꯟꯖꯣꯅ ꯑꯁꯨꯝꯅ ꯊꯕꯛꯇꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯠꯇꯕꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯤꯕ ꯑꯁꯤ ꯐꯅꯗꯤ ꯌꯥꯝꯁꯤꯜꯂꯛꯂꯤ ꯅꯣꯡꯃ ꯀꯨꯟꯖꯣꯒꯤ ꯌꯨꯝꯗ ꯁꯥꯈꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯁꯦꯜ ꯊꯧꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ ꯀꯨꯟꯖꯣ ꯑꯣ ꯀꯨꯟꯖꯣ ꯂꯩꯇ꯭ꯔꯣ ꯍꯥꯏꯃ ꯏꯅꯦ ꯃꯈꯣꯏ ꯃꯄꯥꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯤ ꯀꯔꯤ ꯍꯥꯏꯒꯗꯕ ꯀꯔꯤ ꯍꯥꯏꯒꯗꯕ ꯀꯥꯏꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯅ ꯇꯧꯕ ꯊꯕꯛꯇꯨꯕꯨ ꯅꯪ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯣ ꯏꯅꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯔꯤ ꯇꯧꯔꯝꯃꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯊꯥ ꯀꯌా ꯐꯥꯔꯦ ꯅꯪꯒꯤ ꯅꯨꯄꯥꯅ ꯑꯩꯒꯤꯗ ꯂꯥꯛꯇꯨꯅ ꯅꯆꯥ ナꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯁꯦꯜꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯅꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯏꯅꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯥꯈꯤꯕ ꯂꯩꯇꯦꯅ ꯑꯗꯨꯒ ꯃꯥꯅ ꯁꯦꯜ ꯄꯨꯕꯁꯨ ꯑꯩꯗꯤ ꯈꯪꯗꯦ ꯈꯪꯁꯤꯟꯅꯗꯕꯅ ꯀꯥꯟꯅꯔꯣꯏ ꯑꯩꯒꯤ ꯁꯦꯜꯗꯣ ꯏꯁꯥ ꯂꯥꯛꯂꯤꯉꯩꯁꯤꯗ ꯄꯨꯈ꯭ꯔꯒꯗꯕꯅꯤ ꯏꯅꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕ ꯑꯁꯦꯡꯕꯅꯤ ꯑꯩ ꯍꯣꯔꯦꯟ ꯃꯈꯣꯏ ꯃꯄꯥ ꯂꯥꯛꯂꯒ ꯁꯣꯏꯗꯅ ꯍꯥꯏꯖꯔꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠꯇꯁꯨ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯗꯧꯔꯤꯗ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯣ ꯅꯪ ꯇꯁꯦꯡꯅꯗꯤ ꯍꯦꯛ ꯈꯪꯗꯦꯀꯣ ꯇꯁꯦꯡꯅ ꯈꯪꯗꯤꯌꯦ ꯏꯅꯦ ꯑꯩ ꯍꯣꯔꯦꯟ ꯃꯥ ꯂꯥꯛꯂꯒ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯑꯊꯨꯕꯗ ꯄꯤꯔꯛꯅꯕ ꯇꯧꯔꯒꯦ ꯍꯩꯃ ꯁꯥꯈꯤꯌꯥ ꯅꯪ ꯂꯥꯛꯂꯤꯕꯔꯣ ꯀꯔꯤ ꯂꯩꯔꯦ ꯅꯪ ꯂꯥꯛꯄꯗꯤ ꯏꯆꯦ ꯅꯆꯥꯅꯨꯄꯥ ꯀꯨꯟꯖꯣꯗꯣ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯅꯥꯏ ꯍꯥꯏꯗꯅ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯊꯧꯕ ꯂꯥꯛꯂꯒꯅ ꯁꯥꯟꯇꯤꯗꯤ ꯈꯪꯗꯦ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯀꯩꯅꯣꯃ ꯌꯥꯝ ꯇꯧꯈꯠꯂꯛꯏꯌꯦ ꯃꯥ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯕ ꯃꯆꯥꯅꯦ ꯃꯁꯤ ꯅꯠꯇꯦ ꯁꯦꯜꯗꯨꯕు ꯃꯥꯅ ꯀꯗꯥꯏꯗ ꯀꯔꯤꯗ ꯁꯤꯖꯤꯟꯅꯕꯒꯤ ꯄꯨꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯈꯪꯗꯦ ꯏꯆꯦꯅꯅꯦ ꯃꯥ ꯂꯥꯛꯑꯒ ꯈꯔ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯐꯅꯁꯨ ꯃꯀꯨꯏꯔꯕꯅꯤ ꯃꯥ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤꯁꯨ ꯍꯥꯏꯔꯕꯅꯤ ꯃꯆꯤꯟꯗꯗꯤ ꯍꯣꯔꯦꯟ ꯄꯤꯔꯛꯑꯒꯦ ꯍꯌꯦꯡ ꯄꯤꯔꯛꯑꯒꯦ ꯑꯗꯨꯅ ꯄꯤꯔꯛꯄ ꯑꯗꯥꯅ ꯄꯤꯔꯛꯄ ꯍꯥꯏꯗꯅ ꯄꯤꯔꯛꯄꯗꯤꯅꯦ ꯁꯨꯛꯄꯤ ꯄꯤꯔꯛꯇꯦꯀꯣ ꯁꯥꯈꯤꯌꯥ ꯅꯪ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯏꯃꯧꯒꯩꯒꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯑꯩ ꯍꯣꯔꯦꯟ ꯃꯥ ꯂꯥꯛꯂꯒꯅꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯨꯟꯖꯣ ꯊꯦꯡꯅ ꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯥꯏ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯣ ꯌꯨꯝꯗ ꯅꯇꯨ ꯅꯆꯥ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯦꯅꯦ ꯅꯪ ꯍꯦꯛ ꯍꯜꯂꯛꯄꯒ ꯍꯤꯡꯆꯥꯕꯤꯗꯧ ꯇꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯀꯩꯒꯤ ꯍꯤꯡꯆꯥꯕꯤꯅꯣ ꯅꯪꯅ ꯆꯠꯂꯤꯕ ꯁꯥꯖꯠꯇꯨꯕꯨ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯀꯅꯥꯅ ꯆꯠꯅꯕ ꯁꯥꯖꯠ ꯃꯤꯅ ꯆꯠꯅꯕ ꯌꯦꯡꯗꯅ ꯑꯩ ꯆꯠꯂꯒ ꯂꯩꯌꯨ ꯍꯥꯏꯔꯣ ꯗꯔꯀꯥꯔ ꯇꯥꯗꯦ ꯋꯥ ꯉꯥꯡꯀꯅꯨꯀꯣ ꯑꯩꯉꯣꯟꯗ ꯉꯥꯡꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯔꯕꯗꯤ ꯏꯃꯥ ꯈꯣꯏꯅꯤꯗ ꯁꯣꯏꯅ ꯇꯥꯏꯅꯒꯅꯤꯅꯦ ꯑꯗꯨ ꯇꯥꯏꯅꯅꯤꯡꯗ꯭ꯔꯒꯅ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯦꯗꯅ ꯆꯠꯈ꯭ꯔꯣ ꯀꯩꯅꯣ ꯊꯤꯡꯕ꯭ꯔꯣ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯅ ꯆꯠꯈꯤꯕꯗꯤ ꯑꯩꯅꯒ ꯊꯤꯡꯕ꯭ꯔꯕ ꯑꯩꯗꯤ ꯀꯔꯤꯒꯤ ꯏꯄꯥꯝꯗ ꯆꯠꯇꯣꯏꯕ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯇꯣꯏꯅꯣꯕ ꯅꯪꯅ ꯆꯠꯇ꯭ꯔꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯃꯐꯝꯁꯦ ꯁꯤꯅꯤ ꯅꯪꯅ ꯑꯩ ꯄꯥꯝꯕꯁꯦ ꯄꯥꯝꯈ꯭ꯔꯕꯣꯏꯗ ꯍꯨꯏꯅ ꯀꯩꯅꯣ ꯄꯥꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯄꯥꯝꯗꯧꯔꯤꯕ ꯑꯗꯨꯕꯨꯅꯦ ꯑꯩꯗꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯂꯧꯕ ꯈꯥꯏꯅꯅꯤꯡꯕ ꯃꯇꯝꯗ ꯈꯥꯏꯅꯕ ꯃꯗꯣ ꯑꯩꯉꯣꯟꯗꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯌꯥꯔꯦ ꯆꯠꯂꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯉꯥꯛꯇ ꯄꯣꯊꯥꯕꯒ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯅꯦ ꯁꯥꯈꯤꯗꯒꯤ ꯁꯦꯜ ꯄꯨꯔꯣꯏ ꯍꯥꯏꯁꯤꯅ ꯏꯆꯥ ꯅꯥꯏ ꯀꯥꯏꯅꯒ ꯍꯥꯏꯖꯤꯟꯗꯨꯅ ꯆꯤꯟꯊꯤꯕ ꯅꯪ ꯁꯦꯜꯗꯣ ꯀꯅꯥꯅ ꯄꯤꯔꯤꯕꯅꯣ ꯍꯥꯏ ꯑꯗꯨꯗꯤ ꯏꯇꯥꯎ ꯃꯩꯄꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯔꯨꯕꯒꯤ ꯋꯥꯅꯤꯕ ꯇꯥꯅꯤꯡꯗꯦ ꯅꯆꯤꯟꯗꯣ ꯑꯣꯏꯗꯕ ꯉꯥꯡꯒꯅꯣ ꯌꯨꯝꯁꯤ ꯂꯥꯛꯂꯒ
มาเนี่ยคุยบุกายมที่นั่งลำมีนั่งขังบระมีน่ะนาตูน่ะซาดะนั่นมาสิลกันนั่งนุ่งไงเนี่ยสิใครกินดูบุไอ้หนึ่งเอาสวยฮะเลยเรื่องกันเด้อสิงเลยจะเดี๋ยวสุกายได้สิมุนนั่งบอกสิตานั่งนึกปูบนที่ให้กี่ได้เนี่ยฮะนั่งนึกเตี้ยได้เนี่ยบะฮะชินชีบนั่งเชี่ยวตัวกายจะสิ่งไหนเนาะกายยังคุยเนี่ยถ้าพวกจะรีบเนี่ยหายจนเสร็จแล้วก็ยิ้มได้เสียงสิกี้ได้ปลุกรีบเสียนุป้านุปุสิลปุสิลกันตลอดนั่งนุป้ามันก็เลยรีบเสียตานิ่งนุปีจะรอสวยเด้อน่าซาเนี่ยน่าซากิสูใครตกจะบุตรไอ้บัวอีสานี่สากิการีตกจะได้แกฮะนั่งนักการีตกวิดนะไอ้งอนดูไหมนักงานกินตานิ่งเด็กฮูรัดบะนั่งนึกฮูรัดลิสิตามาสัลลิบดาอะตัวนี้ยานี่ขันกันนะเฮ้ยนั่งนึกเสียงไอ้ภาษาง่ายดูกันกินฮะน่าสิ่งนี้ทัดเลยกันนี่กว่าทาร์อาเสียงบ่ายไปกินนั่งไอ้บุพูโรฮัดเกสวะโลนั่งกินน้องนั่งตัวดูการมันดูปีนั่งดูไงด้วยเนาะมาสินั่งก็ยังกันนิ่งมันน่าสิ่งเดียวนั่งกันโคบนะกันโคน่าสิ่งเดียวกันโคพูโรนักคนเปลี่ยนนะบ่ไอ้บุพูโรอะสุดพัดแต่บ่นั่นตัวน่าจะนั่งสิบครั้งเดียวนั่งบุมีรู้สาระเฮ้ยไก่นุกุนจ้ะนั่งหนีมาดูพูดีดีอ่ะฮะนั่งบุเงาระเบิดอีมันน่ะขังพูดเตมากินมาสิคุกกันละกันสินั่นไอ้เนอะมาบุพูดีมาสินั่งกินน้องดูดีฮะอะดูดีนั่งกินน้องดูดีไอ้เนี่ยสุนั่งบุพูดมาตาเรดนั่นดูดีอ่ะนั่งกินน้องดูดีอ่ะไอ้ยไก่นี่มาอะดูกันทาริดูบ่เงาระเบิดไก่เงาดูเนี่ยนุ่งไอ้เบรนนั่งสัวอีโมดูก็พูดนะมาตุ้งมาเน่าอีโมดูก็พูดระเบิดนั่งบ่อยนี่ไก่ดูกี่อะดูกันเนี่ยนั่งเฮงไอ้กันเนี่ยว่าจะไม่นั่งนั่งกันได้แบบกุนจูดูทับสุนิงที่นุ่งไอ้เนี่ยสัจจบันีนะสักเห็นบิกินิไงดะมาเกี่ยป้ามาโอยนะบุหัวนะบดาปีนะบุหัวนะบดามีเงินดกิเซียยามนะพุสิลมีเซียทว่าหลักปะมายามดามหักมากยามนะสารมียุมดสุอัตโตปนปีอามากับมารีเลยนี่ให้บะขังบดกิยามนะขนารมีงาซิสุสักเห็นบินะพี่ตังปะมาเลยบิวให้บดกิกุนจูเชียลหังบลักลมีอิเสียถุยบีอะอิเสียถุยบีเห็นมั้ยกุนจูอะไกลเลยแกนั่งบ่ไอเสียอิเสียดกิเซียกิตาหังกให้ดนะลายบันไอดิเสียเลยตีเนี่ยกุนจูนั่งอัตโตปตัวอินะหังนูโรโกเสียยังคุยกันได้ดีนั่นเอาอุปเลยมันได้ไม่ได้กี่ตัวเลยอีเสียน้องแต่ดีมาทิ้งตรงวิทยาเลยที่ให้วานี่นั่งน่ะเสียผู้บลักก็ได้เสียปีรักกันแต่อีมุงอ่ะแต่เลยตระบันนี่ก็มาดูน่ะซาน่ะขังเจ้าอีเสียอีเสียกี่ที่สวยดูน่ะปีรักไอ้กี่ทับกี่เสียเฮกฟังบุกปีรักกุนจ้านั่งงอนดันนี่เนี่ยไอ้น่ะเสียเลยที่ให้ดีไปเสียนั่งบุกการิมแต่ตาตระบรอฮะอุปเลยมันได้น่ะหังเลยบันนี่อีเสียนั่งดียามไก่น้ำเต้าระเมียนะไอ้น่ะเสียเลยที่ให้ดีไปเสียนั่งงอนดันนี่จะรู้สึกไอ้ทับยามเลยกุนโจดูอุปเลยที่ยุ่งดำมึงสังเลิกลำมาสันดีกระรมเล็กเร่ซากทงลำกันนี่ไก่ดูแร่ก็ชิโต้ดิไก่น้ำตั้งกี่ตัวมันนี่สันดีตาบรอสิดำตลอดไอ้ส่วนดาคุท่าทุกปยาดเลยการีให้ไงบ้านอเสียคิดแต่ปิโรไอ้ดิกระไดเด็กเสียนั่งกินนุปีตัวมีดูดาท่าดันน่ะไม่เสียสู้ไอ้คนเด็กปีอยู่ให้รีบรอนั่งกิเสียกระไดนุปีโนฮารานี่มั้งอายุนุ่งเที่ยวนุ่มีดังยุ่มได้ละกันนี่ให้บักขังเดิมมาใครจัดนะนุปีดูกี่มันนักตัวเลยอยู่เลยก็เสียเราบนะยุ่มเดิมมุกลักลีบันนี่เนี่ยดุมเลยคุยอะไรยุ่มสิเดนะนั่งน่ะเสียพูดมันมีมายามบุตรเท่าบัลักบัดอีมาไกคุยนี่นะเลยบงกับขังเดรว่าคุยงังนั่นเดินเลยปีโรดิสักปีโรดนะเลยตีให้ใครกันใส่นะก็ได้ถึงกี่เสียเนาะอีมุงกี่บุหัวนักดราอีสากี่บุหัวนักดรางำเดรมาสิดามีพัฒนาหนังพูดมันมายามมาสู้สิ่งลีบะดูนั่งกี่ขุดตัวปีโรไอ้ยังไม่สิ่งที่ใครกี่ปีด้วยปะฮะนั่งกินเดี๋ยวปีอะตัวมีตัวเด็กปีนะบ้าไอ้นะไอ้อีปามเด็กกี้อีมาอีปามเนี่ยปีเด็กภาษานั่งวันเด็กปีโทกันดรออะดูเลยดิมุลเลยท่าดูนูกิโนท่าดูไอ้มันเองมีพัฒนาเรื่องลำซีชีระกันเนี่ยไอ้นุ่งไงเนี่ยแต่มันเองสุดยังเนี่ยพัฒนามันดูป้าซิมุกไอ้โนบ้ากุญโจมานะสันติเด็กกี้หลักบ้าสนากิขุดตัวไก่ทบลำดูนะเสียคราปูระกันหลักลำมีตากุญโจไอ้กี่ฟีเลยรักเนี่ยเป็นเสียดูบุปูบิรักลำบันนั่นดรอไก่โนเชียวดูคักเราบริษัทประดาอันตัวยาวกุยดีดูป่ะปุระเลยยาตัวตอริบันนี่สีเผาบ่กุยดีที่รักลีบันนี่อันตัวนั่งบ่อยไงบ่ว่ารับหรอว่าบันนั่นเต้สีตอริบุงอ่ะนั่งไงบันดาชีบก็ยาบันนั่นจุดยามนุ่งไงหันตัววัดลีก็ไอ้กินนี่พิเศษนุ่งไงทำกี่ด้วยนี่เอาสินุ่งไงสิเด็กกี้อามุเห็นนุ่งไงหันกี่ด้วยได้สิป่ะนุ่งไงหันกี่นี่ยามนุ่งไงหันกี่ด้วยนี่เลยบักสิกีมหาราณีกุมนุ่งไงทำกี่นี่ด่ามาตำดอยามทุนะยาวนิ่งเครียดไอเดียง่ายบักว่าดาวริดายามทุนยาวรานิดาอดุสักเย็นมีนั่งบุพีโดกระรองกันเลยรู้กี่ให้ดิไอ้คนนี้จะรู้สิหรอตาคุณจ่อไอ้อีมากระตุ้มจะรู้ระกี่ตาคุณจ่อนิยมเสียคราสังบีรโมบก็ยามทุนหันหลังนับเต้ากี่ไอ้คุยสุห่วยจะรู้พอเรดูดิท
ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯀꯨꯟꯖꯣ ꯃꯌꯨꯝꯗ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯌꯥꯝꯗꯨꯅ ꯂꯩꯐꯝ ꯈꯪꯗꯗꯨꯅ ꯍꯞꯇꯥ ꯑꯃꯔꯣꯝ ꯐꯥꯔꯛꯂꯦ ꯁꯛꯍꯦꯟꯕꯤꯒꯤ ꯌꯨꯝꯗ ꯂꯩꯔꯛꯄ ꯁꯣꯝꯗꯁꯨ ꯃꯦꯝ ꯑꯃꯗꯤ ꯁꯥꯟꯇꯤ ꯃꯈꯣꯏ ꯑꯅꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯀꯨꯟꯖꯣꯅ ꯂꯩꯈ꯭ꯔꯤꯕ ꯁꯛꯍꯦꯟꯕꯤꯒꯤ ꯌꯨꯝꯗꯨ ꯇꯥꯛꯇꯨꯅ ꯃꯗꯨꯗ ꯑꯣꯏꯅ ꯊꯧꯕ ꯆꯠꯍꯜꯂꯝꯃꯤ ꯉꯁꯤꯁꯨ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯊꯕꯥꯗꯣ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯝꯃꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯅꯥ ꯂꯣꯏ ꯄꯪꯉꯖꯥꯠꯂꯅꯦ ꯈꯣꯟꯗꯥꯁꯤꯗꯤ ꯍꯥꯎꯇ꯭ꯔꯤꯍꯦ ꯑꯣ ꯀꯅꯥꯅꯣ ꯌꯨꯝꯁꯤꯗꯔꯥ ꯀꯨꯟꯖꯣꯅ ꯂꯩ ꯍꯥꯏꯔꯤꯕꯁꯦ ꯀꯅꯥꯅꯣ ꯁꯣꯝꯕꯣ ꯀꯩꯒꯤ ꯑꯣꯏꯔꯕꯅꯣ ꯃꯥꯕꯨ ꯍꯪꯂꯤꯕꯗꯤ ꯃꯥꯅ ꯁꯦꯜ ꯑꯩꯉꯣꯟꯗꯒꯤꯅꯦ ꯁꯦꯜ ꯃꯌꯥꯝ ꯄꯨꯈ꯭ꯔꯒ ꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯂꯣꯗꯨ ꯂꯩꯈ꯭ꯔꯤꯕꯅꯤꯅꯦ ꯃꯈꯖꯥꯏꯗꯨ ꯊꯥꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯊꯤꯔꯨꯔꯣ ꯊꯧꯔꯁꯨ ꯆꯠꯂꯣ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯤꯔꯤꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯕꯨ ꯌꯣꯟꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯣ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯃꯥꯅ ꯆꯠꯈꯤꯕ ꯂꯩꯈꯤꯕ ꯃꯐꯝꯁꯤꯗ ꯊꯤꯕ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤꯅꯦ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯁ꯭ꯋꯥꯏꯗ ꯍꯥꯏꯕꯤꯔꯛꯀꯅꯨ ꯀꯗꯥꯏꯗꯅ ꯆꯠꯂꯒ ꯍꯥꯏꯅꯔꯨꯔꯣ ꯂꯦꯡꯕꯤꯔꯣ ꯑꯦ ꯑꯩꯗꯤ ꯀꯔꯤꯒꯤ ꯍꯟꯗꯣꯏꯕ ꯍꯜꯂꯣꯏ ꯁꯨꯛꯍꯟ ꯍꯜꯂꯣꯏ ꯃꯥꯒ ꯎꯅꯗ꯭ꯔꯤ ꯃꯈꯩ ꯍꯜꯂꯣꯏꯌꯦ ꯑꯉꯧꯕꯤꯅ ꯀꯅꯥ ꯀꯩꯗꯧꯅꯔꯦ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯅꯔꯤꯗꯨꯅ ꯑꯩꯁꯦ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤꯕꯅꯤ ꯀꯨꯟꯖꯣꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯈ꯭ꯔꯒ ꯁꯤꯡꯉꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯂꯩꯕ ꯃꯐꯝꯁꯦ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯕꯦꯝꯃ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯧꯔꯨꯒꯗꯧꯕ ꯅꯠꯇ꯭ꯔꯣ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯔꯦ ꯃꯥꯁꯨ ꯎꯅꯕ ꯐꯪꯗ꯭ꯔꯦ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯂꯥꯛꯂꯤꯕꯁꯦ ꯂꯥꯛꯐꯝ ꯊꯣꯛꯇ꯭ꯔꯣ ꯌꯥꯔꯦ ꯌꯧꯔꯣꯏ ꯕꯦꯝꯃ ꯏꯃꯨꯡꯁꯦ ꯏꯖꯠ ꯑꯃꯗ ꯍꯤꯡꯖꯔꯤꯕꯅꯤ ꯅꯪꯒꯨꯝꯕꯤꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯟꯕꯤꯔꯅꯨ ꯏꯌꯥ ꯍꯥ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯅꯃꯥ ꯅꯆꯥꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ ꯅꯨꯄꯥ ꯐꯥꯗꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯆꯥꯊꯣꯛꯂꯒ ꯍꯤꯡꯂꯤꯕ ꯅꯈꯣꯏꯅ ꯏꯖꯠ ꯌꯥꯝ ꯂꯩꯕꯒ ꯑꯃꯨꯛ ꯁꯥꯕꯤꯔꯛꯑꯅꯣ ꯍꯦ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯦ ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯅꯁꯝꯗꯨ ꯐꯣꯏꯕ ꯇꯥꯔꯦ ꯑꯌꯣ ꯍꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯁꯛꯍꯦꯟꯕꯤꯅ ꯌꯥꯝ ꯐꯥꯎꯏꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗꯒ ꯂꯥꯛꯑꯒ ꯑꯩꯒꯤ 이마ꯗꯒ ꯈꯨꯠꯀ ꯊꯥꯗꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯌꯨꯕ ꯑꯩ ꯑꯣꯏꯅ ꯁꯤꯔꯤꯗ ꯈ꯭ꯋꯥꯡꯒꯁꯤꯗꯤ ꯉꯥꯎꯕ꯭ꯔꯣ ꯑꯗꯨꯒ ꯅꯪ ꯂꯩꯔꯨꯕ ꯀꯩꯒꯤꯅꯣ ꯑꯌꯣ ꯈꯪꯕ꯭ꯔꯥ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯅ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯅꯤ ꯀꯥꯏꯗꯨꯗꯤꯅꯦ ꯈꯜꯂꯨꯔꯅꯨ ꯑꯗꯨꯒ ꯀꯨꯟꯖꯣꯗꯣ ꯉꯁꯤ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯁꯦꯜꯗꯣ ꯊꯤꯜꯂꯛꯇ꯭ꯔꯕꯗꯤ ꯃꯥ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣꯅ ꯇꯝ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥꯁꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯅ ꯁꯛꯍꯦꯟꯕꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯉꯁꯤꯃꯛ ꯆꯠꯍꯟꯈꯤꯒꯗꯕꯅꯤ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯍꯟꯕ ꯌꯥꯔꯦ ꯑꯌꯣ ꯁꯤꯔꯝꯅꯤꯗ ꯃꯥ ꯍꯜꯂꯛꯈꯤꯁꯅꯨ ꯅꯨꯡꯉꯥꯏꯅꯤꯕ ꯃꯥ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯨꯟꯖꯣꯗꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯑꯁ ꯋꯥꯔꯦꯗ ꯅꯨꯡꯁꯥꯗ ꯊꯕꯛ ꯆꯠꯂꯨꯕꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯅꯨꯡꯁꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯔꯤꯁꯤꯕꯣ ꯀꯩꯒꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯣ ꯅꯌꯨꯝꯗ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯈꯤꯕ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯅꯪꯅ ꯏꯁꯧ ꯇꯧꯔꯛꯏꯗꯨꯅ ꯊꯕꯛꯅꯒ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯏꯁꯧ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯌꯨꯝꯗ ꯆꯠꯂꯒ ꯄꯣꯊꯥꯕꯤꯔꯨꯔꯣ ꯍꯥꯏꯖꯕꯅꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯔꯅꯨ ꯁꯛꯍꯦꯟꯕꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯅꯪꯒꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯏꯃꯥ ꯏꯆꯥꯕꯨꯁꯨ ꯍꯥꯠꯇꯧꯔꯦ ꯀꯅꯥꯅ ꯑꯉꯧꯕꯤꯅ ꯏꯕꯨꯡꯉꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯗ꯭ꯔꯕꯁꯨ ꯆꯠꯂꯣ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯆꯠꯈ꯭ꯔꯣꯁꯦ ꯑꯩꯈꯣꯏ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏꯌꯦ ꯁꯦꯟꯗꯣꯟꯕꯁꯤꯗꯤ ꯑꯩꯅ ꯇꯣꯜꯂꯤꯕ ꯁꯦꯜꯁꯦ ꯅꯆꯥꯅꯨꯄꯤꯁꯤꯅꯅꯤ ꯃꯥꯒꯤ ꯑꯄꯦꯟꯕ ꯅꯥꯏꯗꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯁꯦꯜꯁꯦ ꯁꯤ ꯌꯧꯅ ꯇꯣꯟꯈꯤꯕꯅꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯨꯔꯒ ꯄꯤꯔꯛꯎ ꯍꯥꯏꯕꯗꯤ ꯈꯛ ꯍꯥꯏꯔꯝꯃꯣꯏꯅꯦꯀꯣ ꯅꯔꯜꯗꯤ ꯂꯩꯇꯅ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯅꯨꯄꯤꯒꯁꯨ ꯂꯣꯟꯅꯤꯡꯉꯤ ꯅꯪꯒꯨꯝꯕ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯁꯦꯟꯗꯣꯟꯕꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯉꯝꯒꯗꯕ ꯅꯠꯇꯦꯀꯣ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯄꯨꯟꯁꯤꯗꯨ ꯀꯟꯕꯤꯒꯦ ꯈꯟꯕꯅꯤ ꯂꯨꯈꯥꯛ ꯀꯣꯝꯗ ꯇꯥꯒꯗꯕꯗꯣ ꯆꯤꯡꯈꯠꯄꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯥꯡꯖꯕ ꯇꯥꯔꯦꯗꯅ ꯍꯦ ꯂꯥꯏꯔꯕ ꯃꯆꯥ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯅꯁꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯈꯪꯗꯈꯩ ꯉꯥꯏꯍꯥꯛꯀꯤ ꯐꯖꯕꯗ ꯅꯃꯤꯠꯅ ꯅꯥꯊꯛꯀꯠꯇꯨꯅ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯈꯥꯛ ꯀꯣꯝꯗꯒꯤ ꯆꯤꯡꯈꯠꯄ ꯀꯥꯏꯅꯒ ꯍꯩ ꯂꯨꯈꯥꯛꯇꯤ ꯅꯪꯅꯤꯅꯦ ꯂꯨꯈꯥꯛ ꯆꯥꯕ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯕ ꯃꯇꯨꯡ ꯀꯨꯟꯖꯣꯗꯨ ꯁꯛꯍꯦꯟꯕꯤꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄꯗ ꯁꯥꯟꯇꯤ ꯆꯥꯛ ꯂꯣꯏꯔꯝꯒꯗꯧꯔꯦ ꯃꯦꯝꯃꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯛꯄ ꯎꯔꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯀꯨꯟꯖꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦꯕ ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯅꯇꯨ ꯅꯆꯥꯒꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕꯒꯤ ꯋꯥꯔ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯔꯤ ꯃꯥꯏꯊꯣꯡ ꯌꯦꯟꯕꯤ ꯐꯖꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄꯣꯊꯥꯕꯗ ꯁꯥꯔꯤꯕ ꯋꯥꯈꯜꯂ ꯏꯪꯕ ꯉꯝꯗ꯭ꯔꯕꯔꯣ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯕ ꯑꯗꯨꯅ ꯅꯄꯨꯟꯁꯤꯗꯨꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯀꯨꯟꯖꯣꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ ꯃꯦꯝꯃ ꯃꯈꯥꯃꯨꯛ ꯇꯥꯔꯛꯂꯝꯃꯤ
ꯇꯧꯅꯨ ꯏꯕꯨꯡꯉꯣ ꯌꯨꯝꯒꯤ ꯅꯨꯄꯤꯕꯨ ꯍꯦꯟꯕ ꯂꯩꯇꯕꯅꯤꯀꯣ ꯁꯥꯗꯨꯅ ꯆꯠꯂꯨꯔꯕꯁꯨ ꯅꯄꯨꯟꯁꯤꯗ ꯂꯣꯏꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯖꯤꯜꯂꯛꯀꯅꯤ ꯌꯦꯡꯉꯣ ꯅꯪꯕꯨ ꯅꯄꯥ ꯌꯥꯎꯗꯅ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯄꯥꯒꯤ ꯂꯤꯆꯠꯇꯣ ꯅꯪꯁꯨ ꯆꯠꯂꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯅꯪꯕꯨ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯥ ꯅꯪꯅ ꯅꯃꯥ ꯑꯩꯕꯨ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯏꯃꯧ ꯑꯁꯤꯅ ꯅꯪꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤ ꯂꯩꯔꯦ ꯅꯪꯅ ꯍꯨꯟꯗꯣꯛꯄꯤꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯑꯄꯤꯛꯄ ꯃꯆꯥ ꯑꯁꯤꯒ ꯍꯅꯨꯕꯤ ꯑꯩꯕꯨ ꯀꯣꯟꯗꯨꯅ ꯂꯩꯔꯦ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯏꯃꯥ ꯑꯩ ꯆꯠꯂꯔꯣꯏ ꯅꯪꯅ ꯆꯠꯂꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯂꯩꯈꯥ ꯇꯥꯔꯕ ꯅꯪꯅ ꯆꯠꯂꯤꯕꯤ ꯂꯤꯆꯠ ꯑꯗꯣ ꯏꯃꯧꯁꯤꯅ ꯆꯠꯂꯝꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯃꯥꯕꯨ ꯂꯧꯁꯤꯟꯒꯗ꯭ꯔꯥ ꯍꯥ ꯈꯜꯂꯨꯅꯦ ꯋꯥꯈꯜꯗꯨ ꯈꯜꯂꯣ ꯅꯨꯄꯥ ꯅꯈꯣꯏꯅ ꯇꯧꯕꯅ ꯌꯥꯕ ꯅꯨꯄꯤꯅ ꯇꯧꯕꯅ ꯌꯥꯗꯕ ꯑꯩ ꯂꯥꯜꯂꯦ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯏꯃꯧꯁꯤꯗ ꯍꯥꯏꯖꯧ ꯃꯥꯅ ꯌꯥꯔꯛꯂꯕꯗꯤ ꯑꯩꯁꯨ ꯌꯥꯏ ꯑꯗꯨꯕు ꯃꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯌꯥꯔꯣꯏ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯁꯥꯟꯇꯤ ꯅꯪ ꯑꯃꯗꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯃꯥꯡꯕ ꯌꯥꯕ ꯏꯖꯠ ꯃꯥꯡꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛꯇꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕ ꯏꯖꯠꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯁꯥꯟꯇꯤ ꯏꯃꯥꯅ ꯈꯣꯏꯅꯤꯅ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯔꯝꯃꯨ ꯄꯥꯞ ꯆꯦꯜꯂꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯕ ꯑꯩꯁꯦ ꯑꯃꯨꯛꯇꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯁꯦ ꯑꯩ ꯅꯪꯅ ꯍꯥꯏꯔꯕꯁꯨ ꯅꯪꯕꯨ ꯊꯥꯖꯕ ꯉꯝꯗꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯅꯪꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯃꯅꯥꯛ ꯂꯩꯈ꯭ꯔꯒ ꯑꯩꯅ ꯀꯔꯝꯅ ꯀꯔꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯄꯨꯟꯁꯤꯁꯦ ꯈꯜꯂꯨꯗꯕ ꯋꯥꯈꯜꯅ ꯄꯤꯛ ꯊꯜꯂꯤ ꯑꯁꯨꯛ ꯐꯠꯇꯕ ꯂꯝꯕꯤꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕꯅꯣ ꯅꯃꯥꯅ ꯆꯥꯕꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯔꯝꯃꯨꯕ ꯑꯩꯅ ꯐꯩ ꯈꯟꯗꯨꯅ ꯍꯦꯜꯂꯦ ꯈꯟꯗꯨꯅ ꯆꯠꯂꯨꯕ ꯂꯝꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯩꯒꯤ ꯏꯔꯜ ꯁꯦꯜ ꯊꯨꯝꯇꯕ ꯃꯤꯍꯧꯕꯤ ꯂꯤꯟ ꯑꯃꯣꯝ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ ꯑꯩ ꯉꯁꯤ ꯈꯛꯇ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯛꯏ ꯁꯥꯟꯇꯤ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯅꯆꯥ ꯂꯥꯜꯂꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯨꯟꯖꯣ ꯑꯃꯨꯛ ꯍꯟꯅ ꯁꯛꯍꯦꯟꯕꯤꯒꯤ ꯌꯨꯝꯗ ꯆꯠꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯀꯟꯅ ꯁꯨꯔꯝꯃꯤ ꯅꯣꯡꯃ ꯁꯥꯟꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯉꯁꯤꯗꯤ ꯑꯩ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯒꯦꯅ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯃꯤꯌꯥꯝꯁꯤꯅ ꯉꯥꯏꯍꯥꯛꯇ ꯂꯩꯇ ꯌꯨꯝꯁꯤꯗ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯁꯦ ꯏꯃꯥꯁꯨ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯍꯦꯟꯅꯗꯤ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯍꯌꯦꯡꯁꯤꯗꯗꯤ ꯑꯣꯏꯔꯔꯣই ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩꯅ ꯐꯠꯂꯨꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯌꯥꯔꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯒꯤ ꯁꯅꯥ ꯑꯆꯧꯕꯁꯤꯒ ꯂꯤꯛ ꯑꯆꯧꯕꯁꯤꯒ ꯀꯥꯏꯊꯣꯛꯂꯒ ꯆꯤꯡꯂꯁꯤ ꯀꯣꯟꯅꯗꯕ ꯈꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤꯗꯒꯤ ꯀꯩ ꯀꯩꯅꯣ ꯁꯤꯖꯤꯟꯅꯅꯕ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯅꯪꯒꯤꯁꯨ ꯂꯨꯍꯣꯡꯕꯗ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯅ ꯄꯤꯔꯛꯄꯅꯤꯅ ꯑꯗꯨꯝ ꯊꯝꯖꯤꯜꯂꯨ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯈꯥꯡꯂꯁꯤ ꯅꯪꯅ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯁꯥꯕꯤꯔꯣ ꯀꯩꯗꯧꯔꯒꯦ ꯁꯅꯥ ꯃꯌꯥꯝ ꯁꯤꯔꯒ ꯋꯥꯈꯜ ꯋꯥꯔꯒ ꯅꯨꯡꯉꯥꯏꯕ ꯀꯧꯕ ꯌꯥꯕ ꯅꯠꯇꯦ ꯁꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯏꯪꯅ ꯆꯤꯛꯅ ꯀꯅꯥꯒꯤꯁꯨ ꯃꯔꯜ ꯇꯣꯟꯗꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯣ ꯑꯗꯨꯅ ꯁꯅꯥꯗꯒꯤꯁꯨ ꯃꯃꯜ ꯌꯥꯝꯕ ꯍꯦꯜꯂꯤ ꯁꯥꯟꯇꯤ ꯑꯩꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯅꯪꯂꯤ ꯑꯩ ꯅꯐꯝꯗ ꯂꯥꯜꯂꯤ ꯈꯛ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯑꯩꯒꯤ ꯏꯔꯥꯜꯁꯤꯡ ꯑꯁꯦ ꯃꯕꯣꯛ ꯇꯔꯦꯠꯇꯁꯨ ꯀꯣꯛꯄꯗꯤ ꯉꯝꯂꯔꯣꯏ ꯐꯅ ꯐꯔꯁꯨ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯅꯪꯅ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯅꯤ ꯏꯁꯣꯔꯒꯨꯝꯕꯅꯤ ꯅꯪꯅ ꯋꯥꯔꯛꯂꯕ ꯀꯥꯟꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯅꯪꯒꯤꯅꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯀꯩꯁꯨ ꯈꯜꯂꯒꯨꯝꯁꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯗꯅꯕ ꯑꯣꯏꯅ ꯍꯣꯠꯅꯔꯁꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯤꯒꯤ ꯇꯣꯜꯂꯝꯕ ꯁꯦꯜꯁꯤꯡꯁꯨ ꯂꯣꯏꯅ ꯁꯤꯡꯈꯤꯗꯨꯅ ꯀꯨꯟꯖꯣꯅ ꯁꯦꯜ ꯀꯟꯅ ꯇꯥꯟꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ